MP Bimol na Kangbai Bazar Power Sangha Hairubada Security na Tinglatun Sangan Kidre Hairi. In a Manipur Parliamentary Constituency Manuk Saliba Kangbai Bazar the Sange Yarakabadagi MP Bimol My Home saokhre Parliament Pukatuna Akanamong the Nagadori. In a Manipur Parliamentary Constituency Manuk Sandaleba Bisnupur District Kangbai Bazar Power. In a Manipur Lok Sabaki MP Angomza Bimol Akujam na Yangsen Basange Hairubada Security na Tingdun Sangan Kidre. Security Tong Adubu MP Bimol na may hong saokhre na hiramasagi matang da Parliament lakadoriba session da pukatuna akanamong dangang nagadori. MP Angomsa Bimol gi mijang makada pangthokiba state level essay competition gi sathariba screening test yengsinbagi khongsat ki saruk ama oina moirangi LCM School Center da yengsinba lakhi makata na hojik leiriba Kangbai Bazar gi phibam yengsinbagi damang lakhi phawgak sau yoroklaba matung mafam adubu ngak senbagi thabak sathariba taraga mapal Garwal Rifles ki CEO Colonel Rawat ta phone gi khuthang da Kangbai Bazar da yengsinba sangnaba security tharang naba khangan ki tungda Bisnupur district ki ASP na phone gi khuthang da security concern gi matungena police headquarter da gi hana ayaba lawba sangani haiduna sanghalakidre security ki thawng adubu yamna saukhibaga loinana lengak na Manipur da buffer zone kaubo mafam amata laite haikhrabasu karigidamang MP amana mahaki constituency manung da lairiba mafam ama yengsinba sangge haibada athingba pidibano lairiba mafam asidagi meter sama muktang sanglaga laiba mafam ni minna uba mafam asida phawba MP amana sangba yahandaba haibasi buffer zone laite haidoribra Kangbai Bazar ga naknaba mafam kharada maitai sing sangduna laiba haunakre miyamna sangba yaraba mafam adu karigidamak security reason ki matungina sangba yaroi hairibano thaudo asi tomina laisiloi Lok Sabha gi Parliament pukhatuna MP amagi hakmat libase sabsana ngangna gani haina yamna sauna phongdokki panba yabade haukiba 2023 gi May 3 dagi kuki khulai paiba signa Kangbai phobak South Torbung Bangla da lairiba maitai sing gi yum mai thaduna talakibadagi mafam adu security force na ngak senbagi thabak sathaduna furup animaki mioi amata sanghandana thamlakibani mafam adu da lairama mioi singna phongdok narakibada Sursanpur romdagi kuki singdi Kangbai Bazar phawba maramakta laktuna sanghalli maitai singbudi ngasi phawba Kangbai Bazar da sanghandri haina pendaba wafam kaya phongdok narakhi Manipur miyamna BJP lenga hu taret khabagum khare haina phayeng bidena phongdokre Manipur miyamna BJP lenga ase hu taret khabagum na khare haibuna haiduna hanagi minister ning thousand bidena phongdorakli wafam masing anang phayeng da laiba hanagi minister asigi mayomda pangthokiba pawgi mifam amada phongdokhibani mahana makhata na hai BJP lenga na tawriba se karino haiba khangdre Manipur da tholiba chahi ani henjelaglaba irang ase loisinba ngamdabadagi Manipur da President role thamjindana miyambo aduki matik wahale masida sunatana maitai singna masagi labukta laurang suba sangluba matamda nauri kapselakpa nongmai kapselakpagi thaudok thoktuna kuki singna tawningbata tawrakpada lenga asina kalimata haidra tumina yengduna leire aduga maitai da onsellaga phaba punba tawriba si center lenga na kuki singi misangda lepli haibasimadi kakninga yaudra wafamni hauja governor na nusingba lenga asina singa madi tam animakta manaba miyengda yenghaninge Manipur gi singkhong singya da lomi na laurang suba ngamdana lairiba sisu Manipur gi governor Ajay Kumar Balana miyeng sanghaningi Manipur da athubada miyamgi mihunna sembalenga amalehanbagi tangai fodaba du leire maramaduna BJP gi MLA singla athubada punsinaduna lengak semgadabani ngamloidaba leiragadi miyamda namthak tawduna miyambu wahalloidabani haina suphongdokhi Tera khongsang bimaning kaithel da bomb plant torom le haidi police control room na ngarang numidang thoropo cherol amana haibada bomb disposal team yawba security force na moirang PS ki manung sanba tera khongsang bimaning kaithel gi mafam amada 51 mm gi ILLZ bomb ama plant torom ba thengna re haidi bomb si bomb disposal team na mi sokhandana pokhai han ki bu mafam dagi makhata ba investigation sathana ba bomb asset sing recover tawre haidi Manipur crisis thengnalaba CSO singna amato ina punsinna khiba apaba khongthangni haina hanagi chief minister nongthombam birena phongdokre WKZIC na Koki village ki census khanghalakna banagana hairakhiba aduda makhatana khanana ba taksilakle NS 202 lambi paringda leiriba Mongkot Chepu da lamen toyan Koki singna lambi paring asida passenger service tawriba winger gi driver amadi passenger phokiba gi thaudokta naga gi tongan ba CSO amadi Koki village chief singe marakta yanaba purakhiba aduda yawa naga gi leiriba culture custom amadi land owner da natana
Mongkot Chepuda Ladiba Kuki Yung Kok Masinti Nabagi Matangda TKL na pung nipunipan gi manungda khangalaknaba yanakibadu amuka makhatana khanthananaba World Kukizo Intellectual Council WKZIC na taksilakle WKZIC na thadropa serolamada Mongkot Chepu hairiba khungang asi 1962 gi subclassman gi makhada kuki customary law gi matungina semkhibani 1951 da pangthokiba census gi matungina Ukrul district gi manungchanna Ukrul district circle ahum gi makhada tangkhul gi khungang Samaga Taranipan, Kuki gi khungang Samaga Kuntra manga circle ani gi makhada Kuki gi khul kuntra amadi Ukrul circle amagi makhada Kuki gi khungang kunga mapan punna Kuki gi khungang Samaga Maudraga mari lei haina phongdokle adobo hairiba khungang sing asi matamgi matungina Ukrul amadi Kamjong district gi makhada laikhre maramaduna tangkhul gi tongan tongan ba sesona Mongkot Chepu thodok mari leinana nakalani gi marakta yanake ba wafam sing adu amuka hanna makhata na yengsinaba WKZIC gi chero aduna makhata rakle President rule gi makhada hingsa gi thodo hantharagle adubu drug phaba gi thabukti hengalakli haire Sursanpur gi miyoi ama crore 5.5 rongi oigada drug ka kona na fare haire sahi asike February 13 da Manipur State Assembly bo animated suspension thamduna president rule thamba ki basida Manipur da civilian sing hingsa ga mari leina na siba na ba thokpa gi thodo hanaga yengnarubada chang yamna hantharagle adubu lamdam asida drug phaba gi case ti noma gi masing hengalakli haina mari leina bo official singe makai gi Dr. Lay, how keep sahi 2023 May 3 dagi tholokiba Manipur crisis asibu laksendana mahusagi punsida hanjilakna bagi pandam da law and order ngakna bagi Manipur Police Assam Rifles amadi tongan do paramilitary force kayana sok thaban aidana ahing lungthil anida police armory dagi lut tokiba khulai sing recover tawnana ba operation kaya leptana sathari February 13 dagi hauduna lamdam asida thamlakiba president rule asigi manungda hingsaga mari leinaba miyoi kaya laikhidabagi thaudok thokibagi haujik phawgi oina lengake official record na lady asida natana hingsaga mari leinana thokpa thaudo wathok singda aso apan nangkhibagi case kunga mapan oiri panba yabadi Manipur da hojik thokliba crisis asida aso apan ga mari leinana case lising amaga 737 lady loina president rule gi makhada hingsagi thaudo hantharaklei adubu drug phabagi thabakti hengalakli haina pondoroklei ex-CM Biren speaker TA Saitarbarta yauna BJP MLA singi mifam pangthokre popular government ama lakhanna baga mari leinana mifam asi pangthokpani haina N Biren phongdokre hanagi chief minister Nongthombam Biren speaker TA Saitarbarta yauna BJP gi MLA sing sarugya aduna ngarang numidang waram thambal sanglen da mifam pangthokre mifam adu da sarugya raba matung thorakpada paumi singna hangba wahang gi pakhumda hanagi chief minister Nongthombam Birena miyam gi apamba ama oiriba popular government ama athubada state asida lakhanna bagi matangda ngarangi BJP gi legislature singi mifam asi pangthokpani haina phongdokre Thambal Sanglen the Pangtokiba Mifamada the Singzamai Kendra MLA Yumnau Kemsan, Ningtokong Kendra MLA Gomidas Konthozam, Tungzu Kendra MLA THB Swazit, Konthozam Kendra MLA Sapam Ranjan, Lamlai Kendra MLA KS Ibomsa, Hyanglam Kendra MLA Dr. Y Radesha, Mayang Imphal Kendra MLA Kongkham Robindro, Kumbi Kendra MLA Sanasam Prem Chandra, Thanga Kendra MLA Tongram Robindro, Wangjing Tetha Kendra MLA Paunam Brozen, Langtabal Kendra Karam Sham, Patsoi Kendra Sapam Kunjakisor, Sekmai Kendra ge Haikam Dingo, Thangmaiban Kendra ge MLA Khumuksam Joy Kisan, Andro Kendra ge MLA Thongnauzam Syam Kumar, Jiribang Kendra ge MLA Asap Udin, Sagolban Kendra ge MLA RK Imo, Uripo Kendra ge Khwairakum Radumani Amasung, Langsang Kendra ge MLA Rajen Sarugya K, Mifam Sarugya Raga Tholakpada Paumi Sing Hangba Wahang da Hana ge Minister N Biren Hai, Manipur Miyam Kam Thengna Wana Riba, Maroina Relief Camp Sing the Lady IDP Singna. Awaba kaya mayok nariba sinamaram oiraga Manipur Santi hanjilakna pa MLA sing miyam civil society organization sing punna thabak tawminabagi tangkak ama laklabanina athuba matumda popular government ama semnabagi signal adu piraklabanina BJP gi legislature singi oiba mifam ama pangthoktuna Manipur Santi hanjilakpaga loinana miyam gi lenga amuk halaknabagi matangda khanabani mamangda su BJP gi legislature sing adumak punna unai amaromda BJP Manipur Pradesh ki sardana paumi sing phongdorakpada BJP ge MLA sang punna sa ama thangminanaba mifam ama pangthokpani maroina center gi lusingba singa handak Delhi da satuna unakhiba adu da makoina phongdorko wafam singi matangda pawdam ama su thambani handak pangthokiba Serui festival gi coverage tawba satkiba paumi sing
tongba state ki bus ta Manipur thaba yaroi hairakkiba thodok lau suduna laijaba laumida nongmai kapsindana sokankiba sina chingbasingi wafamsing center gi lusingbasingda mayek sengna mahakki maikaidagi khangankiba laikre mahakki khongsat aduri report amaso ngarangi mifam asida thambani haike panba yabadi BJP ga mapang oina satminariba NPF ki MLA ani awangbo niumai amasung laisiau kaisingbu maitai amasung kuki ani gi mediator ama oina thaduna nahal tenopol kendra gi BJP MLA let paw hakip ka unaraba matung numidang naga MLA ani asiyauna ningthau khongda leiba MLA Gobinas kong thaujong gi yumda BJP gi legislature khara yauna punna unaduna wa khanaba laikhrabani Kamjongdagi Myanmar refugee lising mga hena maramda halankhre haino report tawrakle kumja 2021 ge February da Myanmar da military lengak lakraba matung laiba adda hingsa gi thawong kya satharaktuna mayum thadoklaga border danduna Manipur gi Kamjong district ta changjapam lawduna lerakhiba Myanmar lising taret longgi manungda hawkhiba numit kharani asigi manungda refugee lising mga hena Myanmar da amu halankhre hairi press ta pangba paw gi matung ina Kamjong district ki Kasong Kholen subdivision gi manung channa khai paringi naknana leiba khulsing maruina namlei wanglei kensing ke asang khulen makan punram soro pilong phaiko huimin thana sangkalo amasung kangomda hangdokpa tongan relief camp singda Myanmar refugees sing asi sangjapam lauduna lakhibani makoina relief camp singda lairingai matamda lenga ki maikaidagi sahi manga gi makha ki angang sing yaudana refugee listing taruk ki mathakta biometric data laukhre Adobe yum thangnariba Myanmar lebakta hojik irang gi phibam khara safarakpadagi hawkeba numit nini humni asida Myanmar refugee lising manga gi mathakta halankhre refugee lising aniro makhata na leihori hairi pawsina makhata aduna Kamjong district ta changjapam lawduna lerakhiba Myanmar refugee nupi nupa ayambana hojik law singubagi matam oibana ayuk nungthilda Myanmar da leiba makoi gi khulsing da changsinduna law singubagi thabak sing tawraga numidang da amuk makoi gi relief camp sing da halaktuna lerakpani makoi ayambana law uduna hingbala Singna ayambani hairi relief camp sing sangjapam lawduna leiriba Myanmar refugees singda Indian authority gi maikaidagi humanitarian ground da identity card sing issue tawki panba yabadi 1951 ki refugee convention natraga 1967 ki protocol da India sign tawdragasu miyoibagi minungsi yenglaga makoida saktak se pidra sangjapam pirakhibani makoida jana thangnaba bucket tarpulin tin yauna nomagi tangai phadal polam sing phanganduna lakpani hojik district administrator na Assam Rifles Manipur Police amasung atai agency ga khusamnaraga laidiba phibam yamna kopna yengsilli haida government gi officials singna phongdorokle Manipur da nauna COVID positive tarahumdoi oire chani ga nifu humdoi sukhre haukiba pung kunmari asida miyoi tarahumdoi nauna COVID positive oiba thengna khibaga loina Manipur da apunba COVID positive case chani ga nifu humdoi sukhre lengak na thadorokpo report amana hai nauna COVID positive oiraba singa dudi Bishnupur da miyoi ani Imphal East da miyoi ama Imphal West da miyoi tarani positive rate chada 26 oiki sample yankai test tawbugi manungda miyoi tarahumdoi asi positive oiba thengna khibani amarom da ngarang khakta da miyoi kunthraumdoi laisat asidagi phaduna discharge tawkhre hojik phawbada apunba miyoi chamaga nifu manga discharge tawkhre haina report asina hairi hojik laisat asi loinaduna lairiba active case maudraga Nepal lairi hairi Kuki ga khutthonabada laikidaba boisa gi ningsing thoram pangthokre kumja 2023 gi May 3 dagi Manipur da irang torakraba matung sahi adumaki June kumapan da Imphal West district ki Harautel da kuki kholai paiba sida khutthonabagi thodokta laikidraba Waikhom boisa Elias Nil Kumar gi ani subaning sing thorang ngarang pangthokre nongpok Joyrel ba haiba mingtol piduna miyamna ikai khomnabu utkraba laikidraba Marshal Navy officer Waikhom boisa gi ningsing thoram madu ongpa lai hidien da leiba ISA club na sinduna club asigi sanglenda pangthokki thoram da chaugi akiba miyamna laikidrabagi photo da laikatuna ikai khomnabu utki thoram adugi wangang loisingi makaidagi laikidraba boisana masagi senpham phawba thadokluga iramda masagi apunba saktam ngaknabagi damak thawai phawba thadoktuna laukiba thodangbu na hongnan singthaduna wafam kaya thamki Odisha gi Puri da Ratha Jatra ga mari lenaba thoramda miyam ne sinaduna miyoi ahum sire official ani transfer tawkhre Odisha gi Puri da leba Sri Gundisa lai sangmanakta Ratha Jatra ga mari lenana yamlaba miyam punduna laining gi thoramase gi tongan mathabak thoram singda sarugyana pohona bada miyam ne sinaduna hojik phawda miyoi ahum sire yangkhai hena asopan nangkhre thodong ase ngarang ayuk pung mari rom tabada thokibani Odisha lengana thodong ase da laikhidraba miyoi singi imung manung da lupa lakh 15 mateng oina piraga ne hana
ꯌꯥꯎꯊꯣꯛꯈꯤꯕꯒ ꯂꯣꯏꯅꯅ ꯔꯊ ꯖꯇ꯭ꯔꯥꯒꯤ ꯊꯧꯔꯝ ꯑꯁꯤꯒꯤ ꯁꯦꯀ꯭ꯌꯨꯔꯤꯇꯤꯒꯤ ꯑꯣꯏꯕ ꯆꯦꯛꯁꯤꯟ ꯊꯧꯔꯥꯡ ꯁꯤꯟꯕꯗ ꯁꯦꯟꯅꯕ ꯎꯔꯤꯁ꯭ꯌꯥ ꯂꯩꯉꯥꯛꯀꯤ ꯑꯣꯐꯤꯁꯤꯌꯦꯜ ꯑꯅꯤ ꯇ꯭ꯔꯥꯟꯁꯐꯔ ꯇꯧꯈ꯭ꯔꯦ꯫ ꯎꯔꯤꯒꯤ ꯗꯤꯁꯇ꯭ꯔꯤꯛ ꯀꯂꯦꯛꯇꯔ ꯁꯤꯗꯥꯔꯥꯠ ꯑꯦꯁ ꯁ꯭ꯄꯦꯞꯅ ꯐꯣꯡꯗꯣꯛꯈꯤꯕꯗ ꯊꯧꯗꯣꯛ ꯑꯗꯨ ꯗꯤꯕꯣꯇꯤ ꯂꯤꯁꯤꯡ ꯀꯌꯥꯅ ꯒꯨꯟꯗꯤꯆꯥ ꯂꯥꯏꯁꯪꯗ ꯔꯊ ꯖꯇ꯭ꯔꯥꯒ ꯃꯔꯤ ꯂꯩꯅꯅ ꯂꯥꯏꯒꯤ ꯊꯧꯒꯜ ꯇꯧꯅꯕꯒꯤꯗꯃꯛ ꯍꯨꯞꯆꯤꯟꯅꯔꯛꯄꯗ ꯊꯣꯛꯈꯤꯕꯅꯤ꯫ ꯑꯇꯦꯟꯕ ꯃꯇꯝꯗ ꯌꯥꯝꯂꯕ ꯃꯤꯌꯥꯝ ꯑꯗꯨꯅ ꯑꯃꯨꯛꯇꯗ ꯍꯨꯞꯆꯤꯜꯂꯛꯄꯅ ꯃꯔꯝ ꯑꯣꯏꯔꯒ ꯅꯦꯠꯁꯤꯟꯅꯕꯒꯤ ꯊꯧꯗꯣꯛ ꯑꯗꯨ ꯊꯣꯛꯈꯤꯕꯅꯤ꯫ ꯏꯃꯔꯖꯦꯟꯁꯤ ꯁꯥꯔꯚꯤꯁꯁꯤꯡꯅ ꯑꯊꯨꯕ ꯃꯇꯝꯗ ꯁꯣꯛꯂꯕꯁꯤꯡꯕꯨ ꯄꯨꯔꯤꯒꯤ ꯗꯤꯁꯇ꯭ꯔꯤꯛ ꯍꯣꯁꯄꯤꯇꯥꯜꯗ ꯄꯨꯈꯠꯇꯨꯅ ꯂꯥꯏꯀꯠꯅꯈꯤ꯫ ꯑꯁꯣꯛꯄꯁꯤꯡꯒꯤ ꯃꯅꯨꯡꯗ 6ꯇꯤ ꯐꯤꯚꯝ ꯂꯨꯅ ꯂꯩꯔꯤ ꯍꯥꯏꯅ ꯐꯣꯡꯗꯣꯛꯈꯤ꯫ ꯄꯥꯀꯤꯁꯇꯥꯟꯒꯤ ꯑꯥꯔꯃꯤ ꯆꯤꯐꯅ ꯏꯟꯗꯤꯌꯥꯗ ꯑꯃꯨꯛ ꯍꯟꯅ ꯊ꯭ꯔꯦꯠ ꯇꯧꯔꯛꯂꯤ꯫ ꯄꯥꯀꯤꯁꯇꯥꯟꯕꯨ ꯔꯤꯖꯅꯦꯜ ꯁ꯭ꯇꯦꯕꯤꯂꯥꯏꯖꯔꯅꯤ ꯍꯥꯏꯅ ꯐꯣꯡꯗꯣꯛꯆꯔꯤ꯫ ꯄꯥꯀꯤꯁꯇꯥꯟꯒꯤ ꯑꯥꯔꯃꯤ ꯆꯤꯐ ꯑꯃꯁꯨꯡ ꯐꯤꯜꯗ ꯃꯥꯔꯁꯦꯜ ꯑꯣꯏꯔꯤꯕ ꯑꯁꯤꯝ ꯃꯨꯅꯤꯔꯅ ꯏꯟꯗꯤꯌꯥꯗ ꯃꯈꯥ ꯇꯥꯅ ꯊ꯭ꯔꯦꯠ ꯄꯤꯔꯛꯄꯒ ꯂꯣꯏꯅꯅ ꯇꯦꯔꯣꯔꯤꯖꯝ ꯑꯁꯤ ꯁ꯭ꯇ꯭ꯔꯒꯜ ꯃꯈꯜ ꯑꯃꯅꯤ, ꯃꯍꯥꯛꯀꯤ ꯂꯩꯕꯥꯛ ꯑꯁꯤꯅ ꯔꯤꯖꯅꯦꯜꯒꯤ ꯑꯣꯏꯕ ꯁ꯭ꯇꯦꯕꯤꯂꯥꯏꯖꯔꯅꯤ ꯍꯥꯏꯅ ꯐꯣꯡꯗꯣꯛꯆꯈ꯭ꯔꯦ꯫ ꯃꯨꯅꯤꯔꯅ ꯏꯟꯗꯤꯌꯥꯒ ꯂꯩꯅꯔꯤꯕ ꯃꯔꯤ ꯑꯁꯤ ꯑꯃꯨꯛ ꯍꯟꯅ ꯃꯩ ꯆꯨꯕꯒꯤ ꯃꯑꯣꯡꯗ ꯀꯥꯁꯃꯤꯔ ꯑꯁꯤ ꯄꯥꯀꯤꯁꯇꯥꯟꯒꯤ ꯃꯔꯨꯑꯣꯏꯕ ꯁꯤꯡꯂꯤ ꯑꯆꯧꯕꯒꯨꯝꯕꯅꯤ꯫ ꯋꯥꯐꯝ ꯑꯁꯤ ꯃꯍꯥꯛꯅ ꯀꯔꯥꯆꯤꯗ ꯂꯩꯕ ꯄꯥꯀꯤꯁꯇꯥꯟ ꯅꯦꯚꯦꯜ ꯑꯦꯀꯥꯗꯃꯤꯗ ꯊꯧꯔꯝ ꯑꯃ ꯁꯔꯨꯛ ꯌꯥꯔꯗꯨꯅ ꯋꯥ ꯉꯥꯡꯕꯗ ꯐꯣꯡꯗꯣꯛꯈꯤꯕꯅꯤ꯫ ꯃꯍꯥꯛꯅ ꯏꯟꯗꯤꯌꯥꯒ ꯂꯩꯅꯔꯤꯕ ꯎꯪꯈꯠꯅꯕ ꯑꯁꯤ ꯄ꯭ꯔꯃꯥꯟ ꯑꯃꯠꯇ ꯄꯤꯗꯅ ꯍꯦꯟꯒꯠꯂꯛꯂꯤ ꯍꯥꯏꯕ ꯋꯥꯐꯝ ꯊꯝꯈꯤ꯫ ꯃꯍꯥꯛꯀꯤ ꯋꯥꯐꯝꯁꯤꯡ ꯑꯁꯤ ꯄꯥꯀꯤꯁꯇꯥꯟꯅ ꯁ꯭ꯄꯣꯟꯁꯔ ꯇꯧꯗꯨꯅ ꯄꯦꯍꯜꯒꯥꯝꯗ ꯇꯦꯔꯔ ꯑꯦꯇꯦꯛ ꯆꯠꯊꯈ꯭ꯔꯕ ꯑꯃꯗꯤ ꯃꯗꯨꯒꯤ ꯄꯥꯎꯈꯨꯝꯗ ꯏꯟꯗꯤꯌꯥꯅ ꯑꯣꯄꯔꯦꯁꯟ ꯁꯤꯟꯗꯨꯔ ꯆꯠꯊꯔꯛꯇꯨꯅ ꯃꯈꯣꯏꯒꯤ ꯇꯦꯔꯣꯔꯤꯁꯠ ꯁꯥꯏꯠ ꯀꯌꯥ ꯊꯨꯒꯥꯏꯈ꯭ꯔꯕ ꯃꯇꯨꯡ ꯐꯣꯡꯗꯣꯔꯛꯄꯅꯤ꯫ ꯄꯥꯀꯤꯁꯇꯥꯟꯅ ꯏꯟꯗꯤꯌꯥꯒ ꯑꯇꯝꯅꯅ ꯂꯥꯟ ꯊꯦꯡꯅꯕꯗ ꯃꯥꯏ ꯄꯥꯛꯄ ꯉꯝꯂꯣꯏ, ꯃꯔꯝ ꯑꯗꯨꯅ ꯑꯥꯁꯤꯝ ꯃꯨꯅꯤꯔꯒꯤ ꯀꯃꯥꯟ ꯃꯈꯥꯗ ꯄ꯭ꯔꯣꯛꯁꯤ ꯋꯥꯔꯒꯤ ꯃꯇꯦꯡ ꯂꯧꯔꯤꯕꯅꯤ꯫ ꯃꯁꯤꯒꯤ ꯃꯅꯨꯡ ꯆꯟꯅ ꯇꯦꯔꯔ ꯑꯥꯎꯠꯐꯤꯠꯁꯤꯡꯗ ꯃꯇꯦꯡ ꯄꯤꯕꯇ ꯅꯠꯇꯅ ꯁꯦꯜ ꯊꯥꯗꯕꯒꯤ ꯊꯕꯛ ꯑꯁꯤ ꯃꯍꯥꯛꯀꯤ ꯃꯥꯏꯀꯩꯗꯒꯤꯗꯤ ꯑꯔꯥꯟꯕ ꯅꯠꯇꯦ ꯍꯥꯏꯅ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯃꯨꯅꯤꯔꯅ ꯃꯈꯥ ꯇꯥꯔꯗꯨꯅ ꯏꯟꯗꯤꯌꯥꯅ ꯃꯥꯏꯀꯩ ꯑꯗꯣꯝꯗ ꯂꯩꯔꯤꯕ ꯇꯪꯗꯨ ꯂꯩꯇꯥꯗꯕ ꯑꯗꯨ ꯑꯅꯤꯔꯛ ꯍꯟꯅ ꯊꯨꯒꯥꯏꯕ ꯍꯧꯔꯛꯈ꯭ꯔꯦ꯫ ꯀꯔꯤꯒꯨꯝꯕ ꯏꯟꯗꯤꯌꯥꯅ ꯑꯃꯨꯛ ꯍꯟꯅ ꯑꯦꯇꯦꯛ ꯇꯧꯔꯛꯂꯕꯗꯤ ꯄꯥꯀꯤꯁꯇꯥꯟꯅ ꯑꯀꯟꯕ ꯃꯑꯣꯡꯗ ꯄꯥꯎꯈꯨꯝ ꯄꯤꯒꯅꯤ ꯍꯥꯏꯕ ꯋꯥꯐꯝ ꯊꯝꯂꯛꯂꯤ꯫